ahumsuba wahai amasung marisuba wahai adudai akhoi punna yengminasi mayamna haikaluna John chapter 19 verses 26 to 27 ta ahan boina yengminasi mayamna atomadom ge Bible yengbiu ehangna patokcherake Jisuna mama amasung mahakna nungsiba sebok adu leptuna leiba urabada mahakna mamda haikhi Nupi Yengu nahakki nacha nipa Aduga mahakna sebok aduda hai Yengu nahakki nama Matam adudagi sebok aduna mahakpu mahakki mayumda pukhi General sing akhoi punsira akhoi punsigi matangda wakal amakak tawrga yengsi akhoi punsida awa ana charangnaba aduga kham thengna aikoina ware haina khanjaba matamda khogi chimbaldagi karamba wahina hena thokpage aikoi khaktagi oiba adude hena phananabagi damakta thokpra khoi chimbaldagi natraga atopa itil naw singbu nungsibagi moibu phabagi phananabagi damakta mokhoigi yengshin bininabagi damakta aikoigi Jimbaldagi koi wakaldagi koi thamoidagi kaya mati kaya yamna horoke hebda koi wakal yengminasi akoi namiyoy oibi maramna akoi thokpa awa anadu na maram warakanda atu betul naw singi damakta khanba matamda wana thokpa matam sing laina oitaba matam sing soidana leirambani adubu mafam asidadi Jesu Christagi punsi adudagi yengminasi mahakna cross takta awaba chaina mina phubagi noknabagi phi thongdabagi ikaiba harb khudimosing ase leringai cherek aduda awa anado khalingai cherek aduda mahagi chimbalagi thololiba wahai adu yengminasi hariba wahai ase aikoina wakhal tobu oiba taragadi chalnaw bu nungsibagi wahai seksina yengshin bibagi wahai mahagi chimbaldagi tholakliba wahai asidi aikoi miyoiba oribadi hariba Jesu Christna oriba asigumna aikoi oiramtabasu yai thajaba ma oiba taragasu harib khudingmasing asidadi Jesu Christadi punamak pungtom tongali aduga aikoina mafam asida Mary da maroina Jesugi mama adam mahakna mahakki mama ni Mary adubu mahakna mahakki wahai mahakki mama aduda Mary aduda mahakna mama haina kaubagi mahutta mahakna mafam asida Nupi haina mahakna kau akhoi rakta angang chenbising yauri angang sing yauri angang sing aduna narakpa natraga angang sing adu work matamda mama sing da ima natraga ipa haina karkhuma tamda mamagi thamoida kari pharongani mokhoibu yengsiningbagi mokhoide hena mu wabagi duga mokhoine hena amuk hena phananabagi damakta mokhoi puning laitapong khangwai adubu mafam asidati Jisuna Nupi haina kawi mahakna Nupi haina kauriba asigi wahanthok lei Jisuna bhap ta haningba hiram khara lei Jisuna Mary ase mahakki mama ni haina khangbu oribasu Mary na Jesu ase mahakki kandiba mapu amasung prabhu oina mikup aduda uba pame tasingna Jisuna mahakki Mary mahakki mama Mary adu mama oina loksindre o yadre haina mafamsna haiba natte aduga makhatana sebok haina sida Jesu Christ na pali hariba sebok ase hariba verse asidadi tapsaba maming hairamde adubu aikoina ehna bhap tabagi matungidati hariba sebok ase pakhonchutpa Johan maroina sida Johan haibasuda baptize topipa Johan atu nate Jesu Christagi sebok tarani thogi manungda ama yauba Johan kauba sebok amani adubu aikoina ngalibadi Johan ga Mary ga asi mama macha natte tengan pamigi marida yengbo bitaragati aduga Jesu Christ na cross takta leringai matam aduda Mary aduga hariba Johan makhoi anigi
puning adugi matik waba makoina Jisu Christ na cross takta khangba u matam na makoi puning adugi matik lumba do ubo phang aduga hariba asi mak thokani haina aikoina yengba bitaragadi Luke chapter 2 verse 34 amasung 35 ta Simeon Goba Shogi Tawana Tanba Nupa Amakana Joseph amasung Mary na makoy magda chat mahakki magda chat matamda harana phongdo khrabani nahakki thamoi wagani amasung Jesu Christ na awana soida thenegani haibase Jesu Christ na awan angang oringai matamda harana phongdo khrabani hariba asimak chapchana Marygi maphamda hariba pumpham asida thokpada khoina uba phangi aduga Jesu Christ gi mahakna harekpa wahi asida ahagna koi punna wakal tahonjning ba adudi mahakna warabasu mahakna saithing adugi matik kham thengna phangbo obatargasu mahakna kanbinina bagidamakta mahabu kanina bagidamakta aduga mahakpu cross taktagi lautharina bagita gidamakta mahak wahi kari amata hairamde adubu mahakna warabasu mahakki chimbaldagidi nungsiba wahi adu thokpa mak ui aduga mahakna cross takta leina pokmina ba macha amasu mama oidraba Mary amasung Johan makhoi anigi marakta Jesu Christ na Mary amakak sagalami Jesu Christ gi mapalna handokpibagi Mary haribasini mikup aduda Johana wahang karimata hangatba tawduna Mary na karimata pakhum tawbut pakhum piba tawduna Jesu Christ na haibo wahi adumak il hariba mikup adudagi thawai gi oiba hiramda matam adudagi hauna Johana Jesugi mama Mary adubu yengsinba thawai da ngak chen biba mahapu loina biba ngak chen biba haru kudim masing se hauki dene chilau sing mafam asida akhoi da wakhal toba yaba adudi karin haba matamda akhoi mafam asida leib kudim masing se maroina gospel community church ki member sing se akhoi lamlan ba amata natte we are called to love and care for others, especially in the gospel community church. It's a command from Jesus we have to obey. So we don't make to excuse us not to love our brothers and sisters. So, thazab oi khrba akhoi ase Jesu Christ na atobasil naw singbu nuksina bagidamakta section yengsin bagidamakta akhoi se kauthokpi bani hari base Jesu Christ gi yathang amakhang akhoi na ingida ba yathang amakhang adubu isilnaw singbu nungsinena bagidamakta nungsidrena bagidamakta aikoina hiram sing thiroidabani isilnaw singbu nungsiba matamda isilnaw singbu yeksin matamda isilnaw singe thawai gi oiba section ba du aikoina yeng matamda pirakadaba apan ba ayat pa khudim musinga do Jesu Christ da yengse bolina aikoina ngakthokpa do khoi khwai gi mathau tai maramdi leikraba sklup ki manung da leikraba silnaw sing kudimak sing ase Jesu Christ gi mapalna amat oireba semek pikraba marini tayum pamik oiba mari dagi atugi matik mambal leiba ina semek pikraba marini mambal leiba mari amakhang adun silnaw sing akhoi gi oiba atan mana akhoi gi oiba awabana dagi akhoi gi oiba panchi ko iba hiram aduna khanbana maram marakana koi keruma tamdi silnaw singbu care topase adugmati kauthobu matam sing lei hari bas koi koi pasina hingdaba ama khagnate akoi ki pasina hari basida ilekasa taba ama khagnate aduna silnaw sing Jesu Christ na warngi matam na mahak chimbal digi nungsiba wahi thokpa adugumna akoi na warngi matam dasu wakal charang ningai matam dasu asi haraga koina harawringai matam khaktada aikoida karisu thok tringai matam khaktada chilnaw sing nungsigini haiba natte Jesu Christ gi punsi aduda mahagi siram dai mikum aduda yengbo taragadi duga koi iraktisu Jesu Christ gumna awana khangba Jesu Christ dagi hen awana khangba kana su leite tayong panba sida chilnaw sing koi hiram amadagi hiram aman taragadi koi mi wakhalna aikoina warba sina kham thengna warba magumna khanma hiram sing di soidana lakpi yai adubu hariba hiram sing aduna maram ora kana to bisal law sing gi thawai gi care lawdana bagi maram amadi na tis law sing aduna koi gi law dahina thagochening ba adudi
ꯍꯥꯏꯔꯤꯕꯁꯦ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯄꯤꯗꯦ ꯃꯍꯥꯛ ꯂꯣꯏꯅꯒꯅꯤ ꯃꯍꯥꯛꯅ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯃꯛ ꯀ꯭ꯔꯣꯁꯇ ꯃꯍꯥꯛꯅ ꯎꯠꯄꯤꯈ꯭ꯔꯕ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯗ ꯈ꯭ꯔꯤꯁꯇꯅ ꯎꯠꯄꯤꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯗ ꯅꯨꯡꯁꯤꯐꯝ ꯎꯠꯄꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯑꯁꯣꯟꯕꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯖꯁꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ